ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯆꯥꯡ ꯅꯥꯏꯅ ꯇꯧꯊꯔꯒꯦꯅ ꯈꯜꯂꯤ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯆꯒꯦꯝꯄꯣꯝꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯆꯒꯦꯝꯄꯣꯝꯒꯦꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯀꯤꯆꯟ ꯂꯣꯝꯗ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯍꯪꯒꯥꯝꯒ ꯃꯔꯣꯏ ꯅꯄꯥꯛꯄꯤꯒꯁꯦ ꯐꯖꯅ ꯁꯣꯏꯗꯣꯛꯑꯒꯦ ꯑꯩꯅ ꯀꯨꯞꯅ ꯁꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯁꯣꯏꯔꯗꯤ ꯍꯣꯔꯦꯟ ꯏꯟꯖꯥꯡꯗꯣ ꯃꯐꯣꯟ ꯇꯥꯗꯣꯏꯅꯤ ꯃꯌꯥꯝ ꯁꯣꯏꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯃꯐꯣꯟ ꯇꯥꯅꯕ ꯅꯣꯏꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯩꯅ ꯎꯠꯆꯒꯦ ꯇꯧꯔꯤꯕꯁꯤꯡꯁꯦ ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯗꯨꯅꯤ ꯃꯌꯥꯝ ꯐꯖꯔꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯦꯝꯕ ꯁꯥꯕꯁꯤꯅꯤꯀꯣ ꯃꯇꯝ ꯈ꯭ꯋꯥꯏ ꯆꯪꯉꯤꯁꯦ ꯏꯟꯖꯥꯡ ꯊꯣꯡꯕꯗꯤ ꯀꯩꯁꯨ ꯀꯨꯏꯕ ꯅꯠꯇꯦ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯒꯗꯧꯔꯤꯕ ꯆꯒꯦꯝꯄꯣꯝꯕꯁꯤꯒꯤ ꯃꯆꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯁꯀ꯭ꯔꯤꯟꯗ ꯎꯠꯆꯔꯤꯁꯤꯡꯁꯦ ꯑꯗꯨꯗꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯃꯆꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪ ꯍꯥꯞꯆꯤꯟꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯃꯆꯟꯕꯨ ꯍꯥꯞꯄ ꯂꯣꯏꯔꯕꯗꯤ ꯁꯧꯍꯟꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯆꯒꯦꯝꯄꯣꯝꯕꯁꯦ ꯌꯥꯝꯅ ꯂꯨꯅ ꯂꯧꯕꯤꯒꯅꯨ ꯃꯌꯥꯝ ꯌꯥꯝ ꯂꯥꯏꯕꯅꯤ ꯊꯣꯡꯕ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯐꯖꯅ ꯁꯧꯔꯦ ꯃꯌꯥꯝ ꯁꯤꯗꯩꯗꯤ ꯆꯒꯦꯝꯄꯣꯝꯕ ꯈꯪꯃꯥꯟ ꯃꯥꯟꯁꯤꯜꯂꯛꯑꯗꯕꯅꯤ ꯃꯌꯥꯝ ꯁꯧꯕꯗꯤ ꯐꯖꯅ ꯁꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯇꯣꯏꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯇꯣꯏꯔꯀꯥꯟꯗꯅꯤ ꯃꯥꯟꯗꯣꯏꯁꯤ ꯃꯌꯥꯝ ꯆꯒꯦꯝꯄꯣꯝꯕꯁꯦ ꯌꯥꯝ ꯐꯖꯔꯦ ꯆꯒꯦꯝꯄꯣꯝꯕ ꯈꯪꯃꯥꯟ ꯃꯥꯜꯂꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯒꯦꯝꯄꯣꯝꯕ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯆꯝꯅ ꯊꯣꯡꯖꯕ ꯉꯁꯤꯒꯤ ꯆꯒꯦꯝꯄꯣꯝꯕ ꯔꯦꯁꯤꯄꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ